Okram Henry Minister Oibada Akaiba Leite Haina, Supreme Court na Haikray. Manipuri University ki VC Professor T. Tripathi Rao na oiragani. Amadi ain gi wangmada sa yonba mid shop singi mathakta police na drive chathakrai. Housing mapung oiba pau sing pizari. Minister Okram Henry, Minister Oikigadauri, Wangkai Kendra ki Social Welfare and Mahut Minister Okram Henry na Supreme Court of India da thangat ki barit petition adu Supreme Court na khanaraba matung mahak makata na Minister Oibada akai balaite haina court na observation pikrai. Panbayai Okram Henry BJP na lusing balengak na haukiba September ki tang 25 da Minister oina wasak laukibani. Indian Constitution ki Article 164 Clause 4 ki matungina MLA oidana Minister oikiba sing tha taruk ki manungda amuk mikhal pangthokadabani. Adubu Wangkai Kendra gi oina tha taruk suru fauba mikhal pangthokpa ngamdana lakhi. Okram Henry na tharakiba writ petition adu khanabaga loinana High Court of Manipur na March 13 reserve tawduna thamkiba election petition gi while athuba matamda lauthoknaba Supreme Court na direction pikrai. COVID-19 na maram oiduna mikhal pangthokpa ngamkidabana Okram Henry na Minister adumak oihanbiu haiba prayer adu Supreme Court na kakpa leite haina palli. IMC na Konbai Assembly Constituency amatada delimitation tawdraga Thangmaiban Assembly Constituency khaktada delimitation tawgani hairiba asigi nungi oiba agenda karino chatharakliba thokselasi Thangmaiban gi MLA na lanai gi oiba political mileage Law na basilakpa thoksilni masida Thangmaiban praja miyamna yafam thokte haina BJP Manipur Pradesh ki VP Zotin Waikhom na phongdokhrei ngasi Thangmaiban da leiba mahaki mayumda pangthokiba paumi singa unaba aduda mahana makata aduna hai haukiba chahi gi October 13 da Thangmaiban gi MLA KH Joy Kisan na Manipur Chief Minister N Birenda delimitation tongna bachithi ma pisinki Chithi adugi warolda Thangmaiban AC gi manung chana leiriba IMC gi ward number 1 ward number 2 ward number 3 amadi ward number 25 asida leiriba voter masing asi manade maramasina voter masing asi chap manana ba yenthokna ba delimitation tawba tangai fadre haina phongdokli delimitation tawba habisi aina yaba thabakni tawbada akaiba leite adubu Thangmaiban khaktamak delimitation tawgadoriba asigi hidden agenda asi karino Masimaram chadaba thoksilni MLA Joy Kisan na thamliba point sing asi Thangmaiban praja miyamgi khalaga tawba nate masagi kanaba kharagi yenglaga khongthang asi lokhalapani polling station nimphuni thoi leiba Thangmaiban asida polling station 15 da delimitation gi proposal asina chawna chaitheng phanghalagani delimitation haiba si chingpa turel lambi asigi geographical convenience ki matung ina tawgadabani adubu MLA KS Joy Kisan na thangalakliba proposal asigi matung inadi political convenience khaktamak yengbagi achoba mamitai Thangmaiban gi praja miyamna MLA TH Joy Kisan na thangalakliba proposal asigi mayokta lepiyo haina mahangna appeal tawki moi mayamna protest tawribado karigino mai magi wakhalonam leiribani aina si area sa sumana walk tawjoba haibana chingba mayamgi magi aspiration du kahila agadi masana moki voice do rise torpani na lawi adona sumba singse tawbiganu haidana ayangna media gi thongna appeal tawjari Manipur University ki Vice Chancellor T. Tripathi Rao na oiragani Ministry of Education ang ngarang thokpa order amagi matungina MU gi nauna VC oina chahi manga gi hapkhibani Panbayai T. Tripathi Rao hana Osmania University ki Vice Chancellor oiramki Manipur University ki oina Professor S. Sanatombi Singhana Vice Chancellor in charge oina purambani Imphal East ki hata minuthong manakta ain gi wangmada sa yonba mid shop singi mathakta police na drive chathakrai dukan mapu sing court puthokla tungda fine 10 krai drive adunga seyo ki Imphal East ki SP Jogesh Chandra Hawizam gi mineng makhada Porampat police amade Imphal East commando gi apunba team na chathakibani
पुलिस की माइकैदगी दुकान सिंह योलंबा सासिंग अदु लौखतुना पूना होटनरकपदा दुकानदार सिंह पुलिस अनिगी मरक्ता अकनब मोंगदा मुकनबगी फिबम अमदा लाखी तुंगदा पोरमपाट की ओसी विनोद कुमारना दुकानदार सिंह पुलिस स्टेशन लाक्लगा वारी सानसी आईनगी मतुंगिना चपचाना थबक लौखतकनी हाइना थाजब पीबदगी इरांग अदु खरा मखैदी नेमथकी ngasi drive aduga mari leinana porampat police station ge OC M Vinod Kumar na haikibada hatagi main road nakanda sa yonba dukan sing asi IMC na akakna bachana kanglon amaga loinana mid seller gi oina permit pibane makhoida sa kakpagi license amata piba leite madugi sumathakta lambi nakanda ifong fong na sanga yonba si yade kayarak hana warning su pikre adubo police na thamkiba appeal sing adu tashinadana thabak asi chatharapani lamdam asi ain leita balaibak nate ain gi wangwada thabak tawraklabadi police department na lokhat phonthokpa thabak sing adumak lokhalakani haina mahang haiki पुलिस ने फाड़ेगा शाम को भंगे बा शाम को भंगे ऊपर पुलिस ने साउरा लचाई शाम को प्रोग्राम को भंगे लाइसेंस नहीं दोन पीनी नामों की चाहिए ना जो टैक्सी ना ठोंगा जा रही है शाम को भंगे आई साकी चाहिए साके जो ड्रामा वो बनते उखरा का साला है शिकारी की रोसा सही कुदी की रोसा सही कुदी की काई की नो अंदर लगते कोई सा छोरक तो बनते भाई ब्राह्मणी awareness ni moida koina mas moini sayon kono haibinate yonbiu but niyom somne yonbiu hygienic on yonbiu with the permission of authority dagi achumba license paibiraga niyom somne sayon biu Yairipok police na naron da purapa yamlaba windsuru fangat pangamkhrei police dagi fangba pawn hai ngase yuk windsuru naron da pura e haiba पावमा फंगबदगे यारिपोक वांगखेमगी यारिपोक यूनिवर्सल कॉलेज मपादा अचट अवोक सिंह चेक तौबदा ए स्टार कार रजिस्ट्रेशन नंबर MN04P1555 ता विन चुरुप कार्टून बॉक्स मंगा पुरक थेंगनबदगे फागत पंगमखिबने तुंगदा फागलबा मियोय सिंह वाहंग पाहंग तौबदा अमुक लाइश्रम ब्रोजेन सिंह चही यांखैमाथोय अपोपा लेखिद्रबा एल राबै सिंह यारिपोक वांगखेम मयाई लेकाई युमदा अमुक थी हुंबदा विन चुरुप कार्टून बॉक्स निपान फागत पंगमखि फागलबा मियोय अमदि पोलम सिंह मखाटाबा आइनगी ओइबा थबक लौखनबा SP कस्टम प्रिवेंटिव फोर्स पलेल द खुसिनखरे हाइरी पाउना बाजार दा लैबा राजधानी होटल मैना चाखरे मई अदु मतौ करमना चागलकपनो हाइबा चपचाना खंगद्रे अदुबो इलेक्ट्रिक शॉर्ट सर्किट दगी ओइरंबा याई हाइना पानरी थौदोक थोफमदगी फंगबा पाउदा असि अना अमदि असो अपन यावखिद्रे मई चाकपा अदुदा चौराकना लुपा लाख अममुक हेनबगी पोचै अमाता थोखी मई अदु ngase yok pung 4:38 अदुवाइदगी चाकपा हौखिबनी अमदि तुंगदा मणिपुर फायर सर्विस की टीम ना लाक्तुना मई कनबगी थबक चथखी मसीगी योनगदो लोइन मान खंगदे मैम लोइन तुम लेबा केस का नाम थाद्रीबा तुम लेया नाम लोइन मा तो आकना रॉ मटेरियल का लाखमा दी हेला लाखमा मखाइनी कुमार रामसर साइट अमा ओइरिबा नॉर्थ ईस्ट के ख्वाइदगी चौबा थुमही चेंदबा पाट ओइरिबा लोकताक पाट कनगे हाइरबदी अचौबा तुरेल सिंह खक्तमक सेंगबना कनबंगमलोई वाइशल मरिल सु सेंगदोकपगी तंगाई फदबा लेरी वाफम मसिंग असि पाउमी सिंह याउना असेंबली कंस्टिट्युएंसी असिदा अवाट अपा सिंह येंगसिन खोंगचट अमा चटखिबदा हानगी MLA RK अनना फोंदोखिबने अवाट अपाना थल्लबा कंस्टिट्युएंसी असिदा लेरिबा लंबी थोंगी फिबम अदुकी मतेक फत्तना लेहौबा थेंगनरखली लंबी सिंह असि सेंबी साबीदबना मरम ओइदुना अकोइबदा तारिबा मियामना अचौबा खुदोंग चादबा कया मायोकनदुना लेहौरी येंगसिन खोंगचट अदुदा नावरिया पाखंग लाकपा असेंबली कंस्टिट्युएंसी गी मनुंग चना क्वाकैथल हैनौ खोंगनेम्बी क्वाकैथल लाइश्रम लाइकाई चिंगथाम लाइकाई कोंजेंग लाइकाई मोंगसांगई मालोम अमदि लाइरेन जमना चिंगबा मफम सिंह यावखी नावरिया पाखंग लाकपा कंस्टिट्युएंसी खक्ता नतना थंगनबा मफम सिंह कया फाउदुना चेलिबा वाइशल मरिल असि पुवारीगा सागोनदुना लाकपदा नतना लोकताकता इटिनफम ओइरिबने मसिबु सेंगदोक्तना लोकताक कनबा ओइथोक्तबने हौजिक पालिबा लेंगाक असिना नंबुल तुरेल सेंगबगी पाइखतलिबा प्रोजेक्ट असिगुमना वाइशल मरिलगी ओइनसु प्रोजेक्ट पाइखतुना सेंगदोक्त्रबदे लमदम असिगी माइ ओइरिबा लोकताक पाट असि कनबा ngamdaba फिबम अमदा लाकपगी अकीबा लै हाइखि मांगना मखा तारदना क्वाकैथल लाइश्रम लेकाइदा लैरिबा अर्बन पब्लिक हेल्थ सेंटर असि
साबा लोइदुना संगाबा याबगी फिबमदा लेरबनी अमदी अथुबा मतमदा स्टाफ सिंह हापिदुना संगारबा तुंगदा अकोइबगी मियामदा मफम मसिगी कानाबा लौबा ngamhanbiyu haiduna Chief Minister N Biren gi pungning chingchilakli अमरोमदा असेंबली कंस्टिट्युएंसी अमदा फंगफम थोकपा कया नावरिया पाखंग लाकपगी ओइनदी MLA लेतबना फंगदना लेरी मसिमक सिटीजन अमगी बेसिक राइट मदपनी हाइखी खोंगचत अदुगी सरुकम ओइना लाइरेंजमदा लेबा वाटर सप्लाई येंगसिनबा चंगलुबदा मफम अदुदा लेरिबा पुखरी अदु इसिंग वातना लेरंबा थेंगनखी अदुमकपु मियामदा इसिंग फंगहनद्रिबा असि करिगिनो हाइबसि यामना चावबो वहंग अमा ओइरि हाइखी खुदोंग चादबसिंग असिगे मतांगदा मरी लेनबसिंग पाव फाउनदुना येंगसिनबिनबा हाइजखिबा लेरे अमदी अथुबो मतमदा येंगसिनबिदुना कोकहनबिरकनी हाइबगे अचौबा थाजबा लei हाइखी सी पाइबिरिबा ऑनरेबल चीफ मिनिस्टर आई वारी साजग्रे हाइबता याम थुनो सी संगारगा जिकी मरुवेन कोविड पीरियड सिदा असी संगारगा मयामदे हेल्थ केयर सिदा कोइ कन तौतारगदी यामना मपुंग फाबा हेल्थ केयर फैसिलिटीज पीबाइदो ओइगने हाइबे थाजबा सिदा असी कोइ साइंस इंस्पेक्शन सचरुबन द बिल्डिंग इज रेडी हैंडिंग ओवर प्रोसेस लोइरे संगाबगी तारिख लेपगा ऑनरेबल सीएम ना अमतंग संगाबिबदो चंगे अमरोमदा क्वाकैथल अपुनबलुक के जनरल सेक्रेटरी लेमापोकपम nganbin hai waishal maril asi puwariga sagonaduna laklabani mamangai sandrembi chaishragi warida long khonbagi wari yauriba waishal maril aduni adumapung asi leiriba saktam asidi amot akai tana pik thalaba masak thoktraba ama oiri masibu mari leinaba singna thuba matamda yengsin biduna waishal maril asibu kanna bohnabiu haiki दगी नौरिया से ना अखोई सोथब से इंटरनेशनल एयरपोर्ट से नौरिया के अंदर द लाइरिबनेबा हौजी सीएम मसा लाकबिरागा अते अखोई मिनिस्टर लाइरिबा मैम से लागाने नौरिया के लेरा खोलक चला यंगबा मतम द मोय चटबा द मोय हंगोइनेबा मोय तन्नेबा उफुन थांगिबा मोटलिबा तौरिबा मैम से खोंगचेट अदुदा मालोम बाजार दा लेबा यूथ वेलफेयर क्लब ता फेस मास्क खुसिनदुना कोविड-19 दगी ngaktoknana bachang siliba club asigi covid fighter singda mating pangki thoramaduda youth welfare club covid fighters ki convener yumnam ojet hai mamang thaktagi hauduna club asigi covid fighter singna thawai khubak ta haptuna laina asibu laksinaba amadi makha na sandoktana bahonaduna laklaga covid-19 dagi ngaktoknaba vaccine kapada lenga ki makha da leidiba asa workers amadi anganwadi workers singda hana khudong chaba pibasi pende haiki मसीगी मतंग अखोई यामना नुंगाइजगिदे अदुबो हौजिक हौजिकदी मखोइगी तोंगान मयाम काबा फ्री काबा यारे हारगसु अहानब प्रायोरिटी पीबा हाइदारे अतै अतै मयाम पीरगसु अखोइदा क्लब की वॉलंटियर सिंग हाइदी फ्रंटलाइन वॉरियर सिंग दा पीबदो पिहंजनिंगी हाइना पाउगी मरथन अटेन ब्रेक अमलगजरी Panthoibi Construction Private Limited, developing tomorrow presents Panthoibi Green Homes, a destination of luxury living, equipped with modern amenities. Launching on 12th of April 2021. Pre-register starts from 1st of March to get special discount. Panthoibi Green Homes. For more details, kindly contact Panthoibi Construction Private Limited, Uripok Taurang Leika, Imphal. Panthoibi Construction Private Limited na miyamgi damak G+2 dagi G+6 ta upgrade tawkraba residential project amakak launch tawzai. Upon Sembam ki 10% amak down payment pibiraga lemoriba 90% aduna chahida 6.99% ki changda thagi installment basis ta thibirak payagan. Ngasi malengsim biro Panthoibi Construction Private Limited, a sister company of Panthoibi Housing Finance Company Limited, Torambam lekai. Tom Cable ki subscriber sing da khangan jari madudi subscriber sing na channel suna amadi ayat apan yaudana yengbinaba recharge tawbiyo. Pizariba package sing de basic package ta lupa chani amadi atopa package sing da lupa chahum yankhai chamri amadi chamri yankhai pijari. Recharge tawnabagi damak makhada pijariba khuthang ahum asidagi khanbiyo. Ahan bada online recharge. Online da recharge tawnabagi damak tomtv.co.in da changbiduna yamna laiba process ta recharge tawbiyo. Anisubada distributor recharge. Isa ki distributor sing da monthly subscription submit tawiduna recharge tawiyo. Natraga ahum subada office recharge. Uripok khoisnam lekai da leiba TOMTV ki office ta laktuna recharge tawiyo. Khanghan jariba Tom Cable Uripok khoisnam lekai Imphal. Ekoi contact number 89742 79099 natraga 8132 089 758.
Office of the Yaifre Group of Finance, YG Finance, Head Office Singmairong near Eastern Motor, Imphal East, Manipur. April gi tang tara manga lising ani kun mathoi da gi tha amada lupa lising mari khak hullaga hauzagadawriba lottery cum tender ase yaubiraga lupa lakh kun gi mapu oibiyu. Lucky draw fauragana lupa lakh amma fangbigani. Loinana athoba matamda agent yankaisu pamjai. Agent singidamak monthly income Draw timing na nungthul gi pung anini. Hena akupa marol gi damak office ta ayuki pung mapan makhai dagi na nungthul gi pung mari faubugi manungda lakpiyu. Amadi mobile number 7642042874 natraga 9362147856 ta contact tawbirau. Khanghanjariba Manager Yaifre Group of Finance. Saklon ama Saysakpa ama oibata natana acting gi lamda sumaming lairaba Prakash Suraisam. Prakash Suraisam bu aikhoi gi studio da March ki kuntare thangjan mitki numidang pung taret makhai taba matamda puduna lakjaragani. Saysakpa asiga wari watai sabata natana apamba isai sing khanbinaba aikhoi gi number 7629943543 da call tawbirau. Break matung da mayam ba mukhan tara nokchari makhata ba pau pijari Moirang Kendra gi manung da leiba yumthong ayambana afaba thaknaba toti gi ising fangbangam loinana loktak pat gi chingkhatuna seasonary ba ising asisu marang kaina fanghanbangam haina Mampil gi president K Padmo Devi na hiramasigi matangda Moirang Kendra apunba maira paibi imalop Mampil amade KG Moirang Kendra apunba loop chemical loinana paumi singa ngarang Moirangi water supply scheme singi fibam yengsin khongcha chatpada phongdokhrei mahangna makhata na hai Moirang mamang chingda leiriba water supply scheme asina loktak patagi ising chingkhatuna reservoir dagi Moirang miyam da nongmada amuktagi hena pidribasi karigino nongmada ani ahumlag pinaba hotna biu haiki Mampilgi secretary and Thaba Devi na haikibada Moirangi miyam na thengnariba isingi awabasi numit tarani gi manungda thabak oina pangthoktuna awaba kok handrabadi akan bakhongjang changsilagani haiki Bharatiya Janata Party BJP Kakching Mandal na sinduna Mandal asigi makhada leiba booth level committee singi oiba mifam amangasi Kakching makhalawda leiba Kakching constituency gi MLA Mayang Lamam Rameshwar gi yumda pangthokhrei BJP Kakching Mandal gi president Saugai Jam Syamjai MLA Mayang Lamam Rameshwar amadi atai party gi luchingba kyana thoramapu oiduna pangthokhiba ngasigi mifam maduda miyamna Kakching assembly constituency da BJP gi mapangal hena kangkhat hanaba amadi Lakadoriba Kakching Municipal Council gi mikhalda BJP gi mirep sing mai pak hanabagi matangda loinana booth level committee singna lawgadaba thodang singi matangda kumna khana neina ki mifamaduda MLA Rameshwar na mahaki warol piraduna workers singbu pungning thogatladuna hai Kakching Assembly constituency asida leiriba BJP gi workers singna tawthorakpa thabak thoram singi matau atei atopa Manipur gi constituency singda leiriba BJP gi workers singna matau tamjana fam ohensi constituency asida achumba asengba chatpa miyamgi awaba kokhanabagi amadi development tawbagi khudam thabakna uttuna constituency asida amadi Manipur gi miyamda piba ngamnaba hotnasi BJP gi rajniti di drama gi rajniti natte development gi rajniti ni haiki achumba tawbagi praman asengba chatpagi praman praja gi awaba koknaba development tawbagi praman se ngasi Kakching Assembly Constituency natana Manipur gi mafam khudimakta mina hainan bataba o Kakching Assembly Constituency dadi Bharatiya Janata Party gi workers sing je asuki matik gyan tai praja sing je asuki matik gyan tai leader sing je asuki matik gyan tai haibse akoina thabak oina tawra ganda ula ganda Manipur pumbada masi mayamna appreciate towa mayamna thaganingai oiba posak ama ohenba akoi example ama oiba hitare Lakadoriba Thasigi Kunipandagi Haugadoriba Manipurgi Yausang Kunghai Gamari Lainangasi Kakching Kaithel Irabot Pakta Miyamda Sen Achoiba Fanghan Kray Senior Citizens Forum Kakching na SBI Kakching Apuna Khusam Naduna Pangthokiba Ngasigi Miyamda Sen Achoiba Lupa Chapi Lupa Ani Chapi Amadi Lupa Manga Chapi Chandi Singh Miyamda Fanghan Bagi Thoramaduda SBI Kakching Branch Ki Manager Chetan Kumari Laishram Branch Asigi Chief Associate Senior Citizens Forum Kakching President Nongmaithem Nimai Amadi Secretary Khetri Mayum Kulahari Yauna Senior Citizens Forum Kakching member singna sarugyaki ngasigi thoramaduda lupa lakh ahumgi achoiba sing miyamda fanghanki
Lenga khaktana drug thingba ngamloi sudana nungaiba pamba asamba lambida sel taningba migi masing hengalakpana drug ki wathok chawthorakpani haina Imphal East ki adaksya PB Molana Fongdokhrei awafam masing asi lamyanba hizam irabo celebration committee juvenile group na sinduna iraicha singmi kap thoklasi haina mingthonba anti drug campaign awareness ki anisuba phase ki thoramda Fongdokhibani Koirangai Uram Mapal community hall da pangthokiba thoram adugi maram da wangang laduna PB Molana awareness amadi campaign pangthoklaga drug ki wathok loisin bangamloi haurakliba naha singda mayai kaba chinjak na khunai asida piriba chaitheng amadi chinjak adubu chariba miyoi singna thengnariba khudong chadaba sing mamutta na khanganba mathau tai mama mapa oiba singna haurakliba macha singbu cheksina ngak senbiba tangai fade chawkholapagi matungina tongan tongan ba drug sing masing khangdana hengalakli haurakliba naha singbu matam chana mayai kaba chinjak na piriba chaithengi matangda mamutta na khangal haudrabadi tunglam chatta khunai asi awaba kaya mayokna gani haiki 2000 awareness campaign ase mafam khuding da matam sangna tawraga akoi mayam gi ngasai sarkar na tawriba sigi part of saruk ama oina mai pa ko oijanu haiba wafam jai mayam da thamjari Directorate of Ayush State Ayush Society amade Marjing Sporting Club Haingang Awang Laikai na sinduna ngasi nongmagi oiba Ayush Health Camp amade awareness ki thoram pangthokhrei National Ayush Mission ki makada Imphal East ki Haingang Awang Laikai da pangthokhiba thoram aduda maikai adongi mioi chamri rom layeng ki bagal loinana lemna hidaksu yenthoki thoram adugi maramda wangang laduna Directorate of Ayush ki Office Coordinator S Tondangna Health Camp asina maikai asongi miyam da chauna kana bakaya pi bangam lagane Hospital da satuna layeng bada khudong chada bakaya adu ngasidi health camp asina kohan bangam lagane loinana Ayush na pangthokliba silamda masigi ching amadi tamgi mafam khudingda makhata na adumak pangthokani mamang thakta old age home orphan home yauna tongan tongan mafam singda free health camp asi pangthokhiba laikrei mating leiba khunai ama oina ba hotnabada isada leiriba laina layong sing nganna khangdoktuna ngalingai matamda yengthok hobona ai isa khakki natana khunai asigi yaifabo oigani haiki awaba taraba praja singi adumba khrado su mateng pangnaba department ayushna onerban sem gi makhada tising makhada hariba kem asi ngasi hangang da ju pangthokpani haibasi miyam da wafam asi thamjari Hindustan Petroleum Corporation Limited ki dealership makhada Thobal district ki Wangjingda MS Thoibi Petroleum Station haina mingthonba oil pump amangasi haunabi matungina dealer asigi sales manager Ankur Hazarika na ribbon kaktuna hangdokki bagaloinana miyamda kana bafanganba hokrei oil pump hangdokpagi thoram aduda wangang bada Ankur Hazarika na fongdokki ngasi hangdokliba oil pump asiga tharaga dealer asigi makhada Manipur oil pump ahum sure masi haukiba kumjali singani tarani panda Manipur oil pump tara mangadagi kun fawba hangna ba advertisement tawkiba adugi manung chen hangdokpani chahi asida lamdam asida oil pump kunmuk hangdokna ba pandam thamli lamdam asida mafam khudingda petrol amasung diesel haibasi fangi adubu HP petroleum asidi leibak asida quantity amadi service phajabagi khwaidagi hena miyam na amadi lengak na masak khangnari bani HP na customer singda khwaidagi fawa amadi chang sab chana fanghali customer singna karigumba chingnaba leiragadi mari lainaba authority da hairaga check taunabagi khudong chabasu pijari loinana 9725051175 da contact tawbiraga complaint tawbiba yagani haiki paugi marathana tema break amaga sulawjari Marks Time Classes Chahi Khudingi Topper Puthokliba Marks Time Classes ki CBSE BOSEM amadi Council ki Class 9 dagi 12 fawbagi Foundation Course ki admission hawjare Batch amada mahiroi kundagi henna lawjaroi April amadagi class hawjaragani akopamrol gidama contact tawbirau Marks Time Classes Wangkhai Mahu Phamlampak contact number 9436288300 Teachers are really helpful and are out here to help you in the best way they can. They're not egoistic and are really helpful. For exam preparation, I recommend Marks Time is one of the best coaching centers in India. Haima, kinom hai ke tawbani kawe. Lakliba March tarik 19 yausang hawba numita Yaisna Bakery gi ani suba outlet Samurauda hangdok charani grand opening sida mayam punamaksu sorya view yausanga mari lenana mayam punamaksu wish pizzery happy yausang
Our test, your health. Admission open. Private Sports Academy Guwahati and Anno Football Club Guwahati invite application from interested persons who want to participate in a month-long residential practice come trial coaching for under 13 and under 18 years of age. The coaching is scheduled to begin under the guidance of a foreign coach from 5th next month. Fooding and lodging facilities are also available. For more information, please visit Place Venue Guwahati, Mirza Tiniali, or contact us at 6026 709 279 or 7005 235638. TOMTV Music Video Album Competition. Chaliba chahi sige manung da nambiba hiram ama hekta da yumpham oiduna sembiba music video album sing athoi hen changdam na ba ama TOMTV na Film Forum Manipur ga khusam na duna pangthok cheragani. Best Music Video Album da lupa lising yang khayi mana amadi atai mana kya su thamjari ba changdam na ba sida saruk yabi ning ba singna video album sing thazin birak na ba akupa moral gidamak office matam da 9774 078 983 da pau phobilo. Kanghanjaribat TOMTV Times of Manipur. Guardians Defense Academy. Admission open for 10 days SSB course from 4th April 2021. We provide personalized coaching to its candidate, special classes by visiting officers for motivation, professional guidance and teaching, everyday feedback to prepare well, boarding and lodging facilities available. For more details, please contact Guardians Defense Academy near Nursing Thakur Mandir, Naurim Lekai Kagwa Makha, Imphal West. Contact number 9863 388 639. Break matungda mayamba mukan taram nokchari makhataba pau pijari. Kha Manipur College Kakchingi chahi gi oiba sports meet college week ki manung chenangasi debate a sema quiz competition sing pangthokrai. College asigi students union lisingani kun mathoi senduna college asigi multi purpose hall da pangthokiba ngasigi thoramaduda college asigi principal P Rahuna college asigi physics ki HOD M Sanaton amadi college asigi students union gi vice president and joiner president member sing oina sarkyaki ngasi pangthokiba quiz competition da college asigi IQAC coordinator Katrimayum Joy Kumarna quiz matter internet access must be limited to the students haibi hiramda pangthokiba debate competition da college asigi commerce ki HOD Y Rajuna speaker oina sarukyaki loinana impact on COVID-19 on the students haibi hiramda essay competition amasu pangthoki. Election Commission of West Bengal gi mikhalda niyam lana mathau tawbagi suspend tawkhrai. Uttar Pradesh ki Kadar IAS officer Narendra Prasad Pandey gi mathakta India Service Rules ki makhada disciplinary action lawkhanaba Election Commission of India na thokpa order adu da palli. Panbayai Narendra Prasad Pandey West Bengal gi Kasipur Assembly constituency da General Observer oina appoint tawkhibani. Ngasi ufong na kiba pau se singda kari kari maroi ba pau yauri bage habadu mayam punamu khangminasi. Huyen Lan Pau NIA na charge sheet thagalakpadagi court na cognizance lawkhrei. Narengbam Samarjit amasung Yambem Birenda non-bailable arrest warrant issue tawkhrei. Freedom of expression law na sizinaba tawridabani. Ichel Express Okram Henry Makhatana Minister oibada akaiba leite haina Supreme Court observation pikhrei. Manipur lengang na Parliamentary Secretary haplubagi wathok India gi President yokhrei. Ain gi matungina lokhatpa yaba thabak lokhatkani haibagi thajaba pirakle Govindas. Thangmaiban Kendra gi Ward Mari delimitation tawbagi notification yabangam loi Newton Chandra. Iraibak O Henry Minister gi from April fauba thindok laba yari. High Court of Manipur da leiba case loishanaba sina khangankrai. Freedom of expression law na sizinarubadagi logi chairak piribasi masa masana tawjarubagi mahainani Chief Minister. President unaduna Governor gi mathakta yaningdabagi cherol pikhrei. Pokna Farm Congress MLA sing na President Kovin unakhrei. Manipur gi Governor Delhi da halhanbi krona traga Article 192 thabak to onthokpiu haijakhrei. Pung kunmari da mi ama laikhide tara positive hoiki. Forest Minister na forestry equipment sing yenthokhrei. Sana Leibak Okram Henry Minister oikhigadawri. Henry gi wakat sing April 12 da Supreme Court na khanagadauri.
चिंखै चिंगदा सागलिबा वाटर ट्रीटमेंट प्लांट संगाबा याबगी फिबमदा लेरे पाइप टिंगबगी थबक लोइसिंदबना अथुबदा इसिंग पीबदी ngamloidawri Sangai Express Nisikanth Jahi Sanabagi Thoram Tha Khudingi Maintenance ki Sanfam Puthoklani Parliamentary Secretary Tana Nithoi MPCC na President ta wakat kray Naharol gi thodang kanagumana Freedom of Expression la na season narabade state na action lobayai Chief Minister MPCC na Bharat ki President ka una kray MLA Tana Nithoi disqualified tongna bataksan kray Aroi badamari bapa omukane pijari Okram Henry Minister Oibada Akaiba Leite Haina Supreme Court na High Cray Manipur University ki VC Professor T Tripathi Rao na oiragani Amadi ain gi wangbada sa yonba mid shop singi mathakta police na drive chathakrai Hausi ki wana de Manipuri paw matang sa loichan jari mining tabir basing ba amu kahana khrum jari